अहानबा मक्तदा डायमंड टीवी चैनल मिडियम ताबिरिबा सिंबु निर्मला थांजुम तराम नौचरी हौजिक लांथोकसरी नसिगी मतम मतम की वाफम अमदी राशिफल सी अहानबदा लांथोकसरी नसिगी मतम मतम की वाफम एडिटोरियल कलम दगी लौखचबा अखनबा थौरांग पाइखची चलिबा चाही इंग्लिश अनि कुनगी हुमदोय असिदा ख्वाइदगी हेना मणिपुर की मियाम सिंगी अवाबा मायोकनरिबा असि लोइजिंग लोयादा खुंदाबा मियामना ओइरे मसीगी मरमदी हौकिबा मे अहुमदगी ngasi fauba narco terrorism gi lalda lanjenariba asida hairiba miyam sing asina hena khudong thiba mayoknari asigumba khudong thiba taraba miyoi sing asigi manungda lau singu tawraga hingba miyoi kayamuk yauri aduga lanjenabada yaudaba loijing loya da lau uba laumi sing ayamba hauzik lau panbagi matam asida laufam da khudong thiningai oire maramdi laubuk कुमलगा थबक सुबदा कुकी लालौबा सिंगना नोमै कापसिलकपना मरम ओइरगा लबुकता थबक सुबा ngamdabani nakal namaromda manipurda nongju panthagi lopanda asi akaknaba tha khara khaki matamni lamdam asida kungi nong lakpa me jun july tha asigi matamda lau palhaudrabadi phauthok hanthabagi mathakta lokliba fau adu maru changba watpadagi longmi singda amang ata kyamuk mayoknaduna phau lokpagi kanaba yamna watlibani tangai fadaba august hada lau hunba hingba haibasi longmi singna laibak yengbagi phibamda oina tawi maramdi tangai fadana manipur gi longmi singi oina khwaidagi hena phauthok marang kaina puthoknabagi laupanba asi jun thadagi july gi mayai chamba chanba matam asidagi hendok laga lau hunba hingliba asimak thenglabani asigumba kaya asi leiba maram na hauzik lanjena duna leiriba miyam asi loijing loya da lau uba laumi singna yamna langtak nariba asi lau panbagi matam hendok khrigadra haibasini maram di sahi amagi chananabagi damak lau panbagi matam hendok pa yadaba kaya asibu ngasigi state laingakna ahenba midyang changlaga kuki singna nomai kapsilakpadagi lau panba ngamdriba asi ngamnaba thorang athuba matamda laumi singna akiba leitana lau panba ngamnaba sinba chungani adubu state asigi cm na july 5 dagi laumi singna loijing loya da lau panbada aki akhang leitana lau panba ngamnabagi thorang paikhatlagani haina lauthokpadi leikhrabasu thabak oina pangthokpada thengthadanaba honnaba chungani aduga nakal amaromna chaliba chahi asigi oina kumgi nong churiba asigi chang yamna hanthaba maramna ithai lakhong marang kaina fataba lofam singdi hauzik fawba ising leitabadagi lau panba yadaba kayamuk leibadagi hauzik july tha yawraklaba matam asida lawuk te ising leitaba asina maram oiraga ngasigi state laingang na mari leinaba loisangda akanba yathang tautharaga akanaba thaurang kayamuk paikhatnaba sinba chungani aduga hauji state asigi irang asida lanjenariba miyoi sing marakta laumi sing kayamuk yauriba sing asina thengnariba awaba asidi ngasigi lamdam asigi irang asi nemthadriba faubadi sahi asigi oina lau panba ngamhaudrabadi mathang chahi damak chanaba fau leiraroi khanbada awabagi mathakta awaba kayana wakhal pothafam khangdana relief camp da leiriba sing damak akhanaba thorang kaya ngasigi bharat laingak amadi state laingak na paikhatpa chungani maram aduna chaliba chahi asida lanjelaga awaba mayoknariba sing asiri loijing loya da lau uriba singi damak laingak na ahenba midyang changlaga akhanaba thorang sing pangthok haningbagi apamba sing maikai kaya dagi ngangnarakliba asi ngasigi laingak na lumna loba chungani masini ngasigi pujarakliba matamatamgi wafam mathangda ngasigi rasifalamu mayam puna taminasi ahanbada mes rasi hakchang wakhal phagatpa pangthokningbat khara pangthokba aigi mi masing yamba thorambadi afawa fal phangba yengsinbasu yamba charangnaba numitni leisa pakhang singi oina wakhal managani bris rasi charak chahing naiba marakta aruba thoramdi pangthoklagani sel fangba mamal yamba pot leiba mingchat hengatpa imungda santi leitaba numitni leisa pakhang singi oina mot khanagani mithun rasi ama natragana ama khanba charangnaba nangnaba
ꯅꯨꯡꯅꯥꯡꯕ ꯅꯨꯃꯤꯠꯅꯤ ꯄꯥꯡꯊꯣꯛꯄ ꯈꯔ ꯂꯨꯅ ꯊꯣꯛꯄ ꯄꯥꯡꯊꯣꯛꯂꯒꯅꯤ ꯁꯦꯜ ꯐꯪꯕ ꯆꯠꯄ ꯃꯥꯟꯅꯒꯅꯤ ꯁꯥꯟꯇꯤ ꯂꯩꯇꯦ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯨꯛꯅꯒꯅꯤ ꯀꯔꯀꯠ ꯔꯥꯁꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯐꯕ ꯐꯜ ꯐꯪꯕ ꯆꯥꯎꯈꯠꯄ ꯐꯒꯠꯄ ꯁꯤꯡꯊꯥꯕꯤꯕꯅ ꯌꯥꯎꯕ ꯑꯃꯗꯤ ꯑꯣꯏꯔꯒꯅꯤ ꯂꯝ ꯆꯠꯄ ꯃꯤ ꯇꯤꯟꯅꯕꯗꯤ ꯍꯩꯁꯤꯡꯒꯅꯤ ꯆꯔꯥꯛꯅꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯅꯒꯅꯤ ꯁꯤꯡꯍ ꯔꯥꯁꯤ ꯍꯛꯆꯥꯡ ꯋꯥꯈꯜ ꯊꯕꯛ ꯊꯧꯔꯝꯗ ꯑꯐꯕ ꯈꯨꯗꯣꯡꯆꯥꯕ ꯊꯦꯡꯅꯕ ꯃꯤꯡꯆꯠ ꯍꯦꯟꯒꯠꯄ ꯁꯛ ꯈꯪꯕꯤꯕ ꯍꯦꯟꯒꯠꯄ ꯁꯥꯟꯇꯤ ꯂꯩꯕ ꯅꯨꯃꯤꯠꯅꯤ ꯏꯊꯛ ꯊꯣꯡꯕꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯔꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯃꯠꯇ ꯑꯣꯏꯔꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪ ꯀꯟꯌꯥ ꯔꯥꯁꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯒꯥꯔꯤ ꯊꯧꯕꯗ ꯆꯦꯛꯁꯤꯟꯕ ꯐꯒꯅꯤ ꯑꯁꯥꯎꯕ ꯈꯠꯅꯅꯤꯡꯕ ꯂꯣꯏꯅꯔꯒꯅꯤ ꯁꯦꯜ ꯃꯔꯝꯗ ꯆꯥꯗꯅ ꯆꯠꯂꯒꯅꯤ ꯏꯃꯨꯡ ꯁꯥꯟꯇꯤ ꯂꯩꯇꯦ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯠ ꯈꯦꯟꯅꯒꯅꯤ ꯇꯨꯂꯥ ꯔꯥꯁꯤ ꯆꯥꯎꯈꯠꯄ ꯐꯒꯠꯄ ꯏꯊꯛ ꯊꯣꯡꯕꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯕ ꯃꯔꯨꯞ ꯃꯐꯝ ꯐꯒꯠꯄ ꯅꯨꯃꯤꯠꯅꯤ ꯃꯃꯜ ꯂꯩꯕ ꯄꯣꯠ ꯂꯩꯕ ꯌꯥꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯃꯥꯟꯅꯒꯅꯤ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤ ꯈꯨꯗꯣꯡꯆꯥꯕ ꯊꯦꯡꯅꯕ ꯊꯕꯛ ꯈꯔ ꯄꯥꯡꯊꯣꯛꯄ ꯃꯔꯨꯞ ꯃꯐꯝ ꯈꯔ ꯐꯒꯠꯄ ꯃꯤꯡꯆꯠ ꯍꯦꯟꯒꯠꯄ ꯍꯛꯆꯥꯡ ꯋꯥꯈꯜ ꯐꯒꯠꯄ ꯀꯜꯂꯛꯄ ꯑꯌꯥꯝꯕꯁꯨ ꯊꯦꯡꯅꯕ ꯅꯨꯃꯤꯠꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏನ ꯂꯧꯇꯥꯅꯒꯅꯤ ꯙꯅꯨ ꯔꯥꯁꯤ ꯍꯛꯆꯥꯡ ꯐꯒꯠꯄ ꯄꯥꯡꯊꯣꯛꯅꯤꯡꯕ ꯊꯕꯛ ꯈꯔ ꯄꯥꯡꯊꯣꯛꯄ ꯃꯇꯦꯡ ꯄꯤꯕꯤꯕ ꯍꯦꯟꯒꯠꯄ ꯂꯝ ꯆꯠꯄ ꯃꯤ ꯇꯤꯟꯅꯕ ꯀꯥꯟꯅꯕ ꯐꯪꯕ 이몽ꯗ ꯁꯥꯟꯇꯤ ꯂꯩꯕ ꯅꯨꯃꯤꯠꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯑꯃꯠꯇ ꯑꯣꯏꯔꯒꯅꯤ ꯃꯀꯔ ꯔꯥꯁꯤ ꯇꯞꯊꯕ ꯁꯥꯎꯗꯕꯅ ꯑꯐꯕ ꯑꯣꯏꯔꯒꯅꯤ ꯁꯦꯜ ꯄꯤꯊꯣꯛ ꯄꯤꯁꯤꯟꯗ ꯍꯩꯁꯤꯡꯒꯅꯤ ꯁꯣꯛꯇꯅꯕ ꯍꯣꯠꯅꯖꯒꯅꯤ ꯊꯧꯔꯝꯗꯤ ꯄꯥꯡꯊꯣꯛꯂꯒꯅꯤ ꯆꯔꯥꯡꯅꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯨꯛꯅꯒꯅꯤ ꯀꯨꯝꯚ ꯔꯥꯁꯤ ꯍꯛꯆꯥꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯒꯅꯤ ꯁꯦꯜ ꯆꯠꯄ ꯀꯣꯛ ꯁꯥꯕ ꯇꯤꯟꯅꯕꯁꯤꯡꯅ ꯑꯣꯏꯖꯕ ꯂꯧꯈꯤꯕ ꯕꯗꯅꯥꯝ ꯄꯤꯁꯤꯜꯂꯝꯕ ꯅꯨꯃꯤꯠꯅꯤ ꯁꯥꯟꯇꯤ ꯂꯩꯇꯦ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯠ ꯈꯦꯟꯅꯒꯅꯤ ꯑꯔꯣꯏꯕꯗ ꯃꯤꯅ ꯔꯥꯁꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯐꯕ ꯆꯥꯎꯈꯠꯄ ꯍꯣꯠꯅꯖꯃꯟ ꯀꯥꯟꯅꯕ ꯑꯩꯒꯤ ꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯄ ꯄꯣꯠ ꯂꯩꯕ ꯌꯥꯕ ꯏꯃꯨꯡꯗ ꯁꯥꯟꯇꯤ ꯂꯩꯕ ꯅꯨꯃꯤꯠꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯅꯒꯅꯤ ꯃꯁꯤꯅꯤ ꯄꯨꯖꯔꯛꯂꯤꯕ ꯉꯁꯤꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯔꯥꯁꯤꯐꯜ ꯉꯁꯤꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯂꯩꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯑꯥꯏꯁꯀꯣꯝ ꯀꯦꯕꯜ ꯅꯦꯠꯋꯥꯔꯛꯇ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯈꯨꯔꯨꯝꯖꯔꯤ